Leiba kanbana ahanba ithawni pukning wakhal thenba yaba kumhai harauda nungai thokpa yaba matam nate Sangai Festival boycott tawbagi khongpham handokloi haina Kokomigi coordinator Sunil Karamna lauthokre. UNLF ki Central Committee ki maruoiba misak ama oiramkiba Moirangthem Joy Allies Nongyai Guwahati da leiba Central Jail dagi thadokraba matung ngasi mayungda halakre. National Press Day ki thauram pangthoktuna tongan bahiramda akhanaba pau ikiba paumi nipanda Manipur State Journalist Award 2019 khusinakre. Drug lalonbada senabani haiba More Police Station ki OC yauna personal mari suspend tawkre police na farba matung court puthokre. Athubada assembly mifam kaugadabani santi ki wari ki manungda kari yauribage haibadu khanghangadabani haiba wafamda ngasidagi MPCC na relay hunger strike ki khongjang sathaba hokre. Lamjingba Group ki masama oiriba Lamjingba Nidhi Limited ki member amasung shareholder singi oiba ahanba khana nainabagi mifam pangthokhibaga loinana member singi prepaid debit card loans tawkre. Indo-Myanmar ngangkhegi More Town da leiriba trade center lengakna mieng tangba watpana nongmagi phibam sokpa henjilakle. Ngasi ayuk lau yai nanabagidama khudap khongjilaga paiduna thamba lau sangam amage phaubai masak khangdaba singna ngarang ahing mai thadoklamle. Kokomina sangsiliba khongjang asibu sokal aduna ngasi All Moirang School Van Association amasung Moirang Area Surrounding Club Organization ani puna kusamnaraga Moirang Singai Lampaktagi hauraga School Van singna khaposang bang phauba section khongchat chatkre. Lamsang Nagar Panchayat ki Vice Chairperson Oriba Y Nilamani bu kanagumba kharana kidnap tawre hariba wafam adu aranbani kidnap tawba laite haina Vice Chairperson Oriba Y Nilamani masana Congress Bhavan da pangthokpa pawi mifam amada phongdokre. Manipur Police na lokhalakpa section thorangi saruk ama oina tongan ba singnaba mafam singda khudaki oina thibu humbagi thabak sathaba lepri ngasisu ABC godown manak Minuthong Kekrupat manak amadi MPSC office manak tasu operation sathaduna nisa sisnaba miyoi nipan yauna punna miyoi kunga mathoi makhatana wahang pohang sathanabagi damak phagatkhre. Sanura Microphone Manipur na sinduna Major Khulda leiba Manipur Press Club ta nongmagi oiba interaction program ama pangthokre. Ngarang numidang tidim lambi parengi yumnam khunogda Maruti van ama accident thokpagi thongdokta mama macha lekhidre. Hauzik Delhi da leiriba CLP gi luchingba Okram Ibobi gi timna ngasi numidang wairam pung 5 da Congress gi luchingbi Sonia Gandhi ga unanaba matam lepre.